Lantoksari Science Magazine Ngasigi thoramda thamzari Hakchanggi amangba asibu sana thokpa khongum unnaraklibara amadi Geographic Information System GIS sijinnaraga Sangai gi potential oiba habitat modeling tauba haibasigi matangda NIT Manipur gi Department of Civil Engineering da Associate Professor amadi Din Faculty Welfare oina leidiba Dr. Bakimchandra Oinam ga aikoi gi mihut Laishram Chingsanglakpa ga unaduna wari saba Hakchanggi amangba asibu sana thokpa khongum unnaraklibara Aikoi ayambana ningnaribadi miyoibagi amangba asi aikoina chasin thaksin khriba polam singna namna yawi haibasini adubu masina khwaidagi chumlabara haibadudi natte hakki amangba asigi sharuk ahum thokbagi amadi isingna oi masina amangbabu pethahalli loinana metabolic waste singbu hakchanggi mapanda puthokibada laihalli asok apan amadi anaba phauhande saruk ahum thokpasigi saruk ama amuk masing yamlaba bacteria na oi makoi asi gut flora natragana thibong tiril gi flora haina su khangnei thibong tiril asina umang amani haina khalabadi bacteria sing asina masing yamlaba upanbi singa pangkhak oi haina khanaba yai makoina chaba tumhanbada chawraba tengbang piri hakchanggi mapanda amangbaga loinana makoina thoropasi makoi thabaktagi pothare thabak loire haibagumani Saruk ahum thokpagi amana amuk aikoina sakiba chinjak singda yawba vegetable fiber singni haira mana masing yamna chariba makai hakchanggi amangba si chang henna puthorai aikoigi chinjakta mana masing uhai wahai chang henna charabadi hakchanggi amangba si chaurakna gram chamadagi chani oiribasidagi nongmada gram chamanga rom lumna thorai lemhoriba mangbagi saruk ahum thokpagi saruk ama sina potlam kaya amoromna punsinduna oi masi mixed bag ni haibayai Numidang wairam kaithel kabada puruba khawda yaurakpa khena-khenaraba chana thaknaba mana masing nga chak ngamok kumbani aroibagi saruk asida yauribasi maruoina hakchangna manungda thambada akaiba oirakadaba polamsing hidak langthaktagi lemhauba makhak chinjakki tumhaudraba machusing amadi cholesterol na chingba polamsingni mahusana hakchanggi amangba si brown machu oi napu masu hairap changbasu oigali Amangbagi saruk ahum thokpagi ama oiriba bacteria na chingba microbes sing asi ningthina yengsilabadi mayek sengna namlaklaba thibong thirilgi mathau mangamgi oiba mami amani haibada laloi microbes sing asi metabolic activities singi snapshot singni haiba yagani aikoi miyoi bagi thibong thirilda trillion chamaromgi microorganism sing yawba thingnare makoi asina yamkhraba million ahum lomgi gene encode tawduna leidi Hairiba gene sing asina miyoibada singthaningai oiraba metabolic byproducts natragana metabolites puthokpa ngamhalli kudam oina gut microbe kharana dietary fiber khara tumhanduna kanaraba short chain fatty acids puthoktuna tengbangi chaba tumbagi chatharakpa thawong singda microbe amadi metabolite khara chakhau amadi thibong tiril nanthokduna amangbaga loinana mapan thorei Amangbada yaurukpa microbes sing asi khaidoktuna mamut tana masak khangdokpada researchers singna thibong thirilgi phibam amadi masida mayum oiduna leiriba microbes sing kari karamba oiramgani haiba ngamgani researcher kaya amana haibada miyoibagi amangba gram amada bacteria billion chama loinana virus billion ama yawba thengnei haibasini Laina tinadagi ngakthokpada tengbangba single cell yeast asi yamdrabada amangbagi chada humputara romda yawba thengnare hairi Scientific literature kaya amana khanghalibadi amangbada yawrakpa fecal microbiota singdagi miyoi amana kari sabage masagi chahi genetics kadaida leibage karamba hidak sijinnabage ana ayek mayuk naribara loinana punsi nungsang libara haibana singba takpa ngami haibasini Scientists singna hena thawai yauna yingsilaklibadi gut microbes sing amadi makoina puthorakliba metabolites kaya marum asina kanaraba biomarker amagum sijinnaba ngamgadra haibasini Chandigarhda leiba CSIR Institute of Microbiology Technology gi principal scientist Ramya TNC na human microbiome se phongda asumna phongkhre madudi autism nadaba angang singi khong hambada thengnarakliba amangbada pre-botulacea kanglupki bacteria na namna thengnei Adumakpu autism lainana naraba angangsinggi amangbada lactobacillus bifidobacterius amadi velionellus bacteria makhalgi microbe singna hena yawi haibasini
Hauzik akhang ahai kaya amana khangnanaba kanna honaribasi miyoibagi amangbasida colorectal cancer oirakani oirakloi haibana chingbagi biomarker ama oina fecal microbes sing sijinnaba yagadra haibasini. United Kingdom ki scientists singna medical journal the BMJ da sumna palli madudi thibong thiril gi apomba psoriatic arthritis type 1 amadi type 2 diabetes amadi obesity laina lairaba singi amangbada yauba vectorial diversity asi masamau pharaba singi amangba singdagi hena hanthana yawi hairi. Amangbada bacteria makhal hanthana thingnaribasi laina naduna oiribra natragana bacteria makhal hantharaktuna naraklibara haibasidi hena kupna nainabagi mathau tari. Stool sample singdagi biomarker thidokpa mapung phana ngamlabadi laina tina khangdoknaba paisa susangdaba thang thabagi darkar su lehendaba diagnostic technique ama sungsoi soidana oiba ngamlagani. United States ta leiba scientists kharana smart toilet ki concept puthorukli. Leibak asagi Stanford University gi researcher singna smart toilet semlakhre. Hairiba mangsang sing asina aikhoi gi amangba singda thengnaba biomarker tararom khangdokpa ngami. Karigumba mai paklabadi masa masa ga chanajaba hidak langthak sembada khudong chaba piragani haina khanghalli. Amangba sing sijinnaduna yengba layeng pathap ama hairagadi India da sijinnariba fecal microbial transplantation layeng pathap asini. Clostridium difficile hanjin naraba miyusingi amangba si mahilangi watery diarrhea oi amadi makoi mapuk nagali. Masamau phaba miyoi amagi amangba fecal matter khara Clostridium difficile na infection tawraba miyusingi intestinal tract ta solution semlaga kapselli. Fecal microbial transplantation asi chada marfudra romgi changda mai pa I haina AIMS ki Department of Gastroenterology na phongdokli. Aroibada thamjari Geographic Information System GIS sijinnaraga Sangai gi potential oiba habitat modeling tauba haibasigi matangda NIT Manipur gi Department of Civil Engineering da Associate Professor amadi Din Faculty Welfare wina leiriba Dr. Bakimchandra Oinam ga aikoi gi mihut Laishram Chingsanglakpa ga unaduna wari saba. The only floating national park in the world haina khangnariba Manipur gi Kaivilamjau National Park ta leiriba Sangai asi malem gi atopa mafam da phangdaba saji makhalabani. Indian Wildlife Protection Act 1972 gi Schedule 1 gi matungina Sangai asi khwaidagi endangered oiba deer species ki manungda challi. Sangai bu kannabgi damakta malem sidagi mut khibadagi kannabgi damakta Sangai gi habitat pu kanba haibase yamna maru oiba tangai phadana tawdri yadraba thaba amani. GIS Geographical Information System sijinnaraga Sangai gi potential oiba habitat ki modeling tawbugi matangda khananaba hoje aina unazaribasi lammasigi matangda thijaluraba NIT Manipur gi Department of Civil Engineering da Associate Professor oina lairiba amadi Din Faculty Welfare oina su lairiba Dr. Bakimchandra Oinam ni ahanba makta dozau taram noksai. Thank you. Ozau wahawdo oina GIS haibase masi kari karamba makhalgi technology nu thambiyo. GIS se karino haiba matamda akhoi GIS se akhoi geospatial technology haidana ko akhoi technology je masi under the haiba geospatial technology gi makhada akhoi remote sensing technology, geographical information system amasung global positioning system GPS so akhoi si kinoni si integrated ni ko akhoi geospatial technology harisida adu ahum jigi integrated tawra ba matungda akhoi geospatial technology haibani adu ngasi ki khana naina basida akhoi geographical information system si is the kind of a database akhoi kinoni akhoi data je capture tawroni data je porani any kind of data masigi akhoi productive data ji akhoi ki language da especially reference data haina khangni akhoi any jaga amada chatlaga akhoi data je porkumatamda data ji gi magi special locations haibadi magi xy locations je masi daiba trakawe plus adu leira matungda adugi magi relevant magi attributes haina jo koi khangni lai adu do chindara matamda akhoi database semani adugi database ni na akhoi geo database haina khangni adugi geo database sema matungda akhoi pami ba akhoi objectives samna hairabada ngasi sida akhoi Sangai gi potential habitat mapping aduna Sangai gi potential habitat mapping da sijinnagada ba consider tawada ba parameters ranaba parameters mayam je akhoi
field dagi lawwa yabana lawre adagi atopa akoina derive tawwa yaba ko remote sensing dagi derive tawwa yaba parameters sing derive tawre hoi aduga tawrakanda akoina integrate tawrakanda ngasagi GIS ki powerful analytical capabilities masi sijinnaraga ki GIS ki platform da magi framework da model tawudu akoina GIS hai wildlife amadi habitat suitability modeling da hujik matam gi researcher sing asina GIS technology ja masi yam paksan na sijinari ba se masi kari gi no GIS technology sina lawri ba thodang se masi kari no thame wildlife habitat suitability natraga species occurrence data modeling sungumba kaino sida ngasagi presence absence data je akoigi mafam amada aziki hariba X species ama masi lay natraga laiti habjigi location je koina GPS na taro koi track taro kanda dugi locations data je lawra kanda madui nadu gumba data do koina kamaina store tawdage habsi geographically reference data woi bataragati koina yamna simple da koina ngasai gi GIS ki platform ji da madu sijinnara matamda hapsal matamda koina different kinds of approach hadi GIS ki model je mana framework ko je bai wani model di different other models je do couple tawrakanda koina GIS da hayeng koina phangdori ba results in the terms of visualizations koina visualize sampajna tawngamba haibadi ngasagi manung dal leriba koiki mathematical model natraga analytical leriba ngasagi algorithms myam do khangdraga ju koina decision maker amada natraga policy maker amada koina utpa matamda in the form of the map koina utplagadi mina gyan ta je koina picture ama yengbaga koina kaino ama yengbaga ko ngasagi data mayam angka mayam yaw kaino yengbaga ajiki picture ma yeng picture in koina yam line koina adudagi lokthokpa ngamba koigi ngasagi ideas natraga koina ngasagi especially by the policy makers or the decision makers aduna GIS ki popularity je nongi mai popularity je henkalakpa plus high river technology je ngasidagi sahi kungi momanga hajika magi technology je henkalaga ju mai ngasagi aduda koina invest tawada magi financial kaino che chum lower pa amna public domain da loi lakpa hajik open source GIS platform mayam laikhreba ana hana ngasidagi sahi kun momanga di akoina GIS ta modeling tawge haitari akoi commercial natraga proprietary GIS software lei badraka woi to hajikti akoina open source any public domain da leiwa software ma ko natraga model ma sijinnaraga akoina study da wadu ngamni hoi species distribution haidi species se matau karamna distribute tawrino haibaje masin naina bada GIS ga loina ba tongan ba modeling approach lai ribasing sa masi kari no thami model je koina sagi researchers me amamna ngasi degi sei kun try mamang degi loi anobo phone ti me loi tawla ba phone ya do ko aduga ngasagi masi ba new technology na traga hana degi lermo ba technology ji ga anobo technology ga moi fuse tawra kanda couple tawra kanda anobo kari hena akoina understand tawong ngamgodagi haibagi yengbagi kaino ni aduda example na oina haiba matamda hajikan je koina neural network based or artificial neural network koigi samna ikanda artificial intelligence based koigi modeling approach lei natabda koigi multi criteria decision making techniques haibsna sangai gi harko matamda koina khallaktoriba koina magi criteria mayama sangai ji gi habitat kyamu suitable way ge jaga am da kyamu way de ge haibji khanmda parameter mayama koi consider to wom draka way adu akoina khalliba parameter mayam do karamba parameter na hena ajiki magi suitability jida influence way de ge haibji koi weight ma pi draka way akoina model ja hang integrate tor ko matamda adumba approach da akoina multi criteria decision making technique kumba sinaba natragana koigi entropy based model samna ikanda maximum entropy modeling approach kana haiba akoina ngasi nain doriba masida jo akoina case study jo max 10 model je koi sijin je ko madugi model gi tasengna kanaba hairagadi akoigi manipur gumba jaga akoigi data je yamna scarce hoiba jaga je akoigi presence absence of sangai gi woiro natrag any species gi woiro data je yamna marang kaina lejida ba yam limited oina leiba sumba kaino jaga singjida akoina sumba species habitat model ama natraga modeling ma tauge haitaragadi ngasagi sumba max 10 hairiba sumba model singsi amna appropriate oiba haitare aduna max 10 model je akoina consider tawje haitare hoi aduga GIS sijinnaraga sangai gi potential oiba habitat ki modeling tawkibagi study tawbase jana karam chahi da kana ga tawmina kibono haiba thambe akoina masi inception je akoina masi idea je koi loktak in and around loktak area je koi ki kabilam jao
ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯦꯔꯤꯌꯥ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯂꯒ ꯑꯩꯈꯣꯏ ꯁ꯭ꯇꯗꯤꯁꯦ ꯑꯇꯣꯞꯄ ꯑꯦꯔꯤꯌꯥꯗꯁꯨ ꯌꯥꯝ ꯇꯧꯏ ꯑꯗꯨꯗ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯔꯒꯗꯤ ꯁꯉꯥꯏꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯌꯥꯝꯅ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯖꯕ ꯀꯣ ꯁꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯍꯦꯕꯤꯇꯦꯠꯁꯦ ꯀꯃꯥꯏꯅ ꯀ꯭ꯂꯥꯏꯃꯦꯠꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯦꯚꯦꯜ ꯀꯩꯅꯣꯁꯤ ꯔꯥꯏꯁ ꯑꯣꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯦꯆꯔ ꯍꯦꯟꯀꯠꯂꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯃꯥꯎꯟ ꯑꯣꯐ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯁꯤꯄꯤꯇꯦꯁꯟ ꯔꯦꯟꯐꯣꯜ ꯍꯦꯟꯀꯠꯂꯛꯄ ꯁꯤ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯁꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯦꯕꯤꯇꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯗ ꯂꯥꯛꯑꯒꯗꯤ ꯍꯌꯦꯡ ꯃꯥꯒꯤ ꯍꯦꯕꯤꯇꯦꯠꯁꯦ ꯀꯥꯏꯊꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯒꯦ ꯉꯁꯤꯗꯒꯤ ꯆꯍꯤ 10 ꯅꯠꯇ꯭ꯔꯒ ꯆꯍꯤ 30 ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯟꯁꯦꯞꯆꯨꯑꯦꯂꯥꯏꯖ ꯃꯣꯗꯦꯜ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ NIT Manipur ꯑꯩꯈꯣꯏ ꯃꯥꯏꯅꯔ ꯒ꯭ꯔꯥꯟꯠꯅ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯆꯀꯤ ꯀꯣ ꯇꯤꯀꯨꯞ 3 ꯑꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯈꯔ ꯒ꯭ꯔꯥꯟꯠ ꯈꯔ ꯐꯪꯖꯔꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤꯁꯤ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯁ꯭ꯇꯗꯤꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯒꯣꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯌꯥꯝ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯀꯣ ꯃꯣꯏꯅ ꯑꯗꯩ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯁ꯭ꯇꯗꯤ ꯇꯧꯕꯁꯤꯗ ꯃꯣꯏ ꯌꯥꯝꯅꯁꯨ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤ ꯑꯩꯈꯣꯏꯗ ꯀꯣ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯁ꯭ꯇꯗꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯑꯕ ꯑꯩꯈꯣꯏ ꯁꯝꯅ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯃꯨ ꯃꯉꯣꯏꯒꯨꯝꯕ ꯀꯣ ꯃꯣꯏꯗꯤ ꯄꯨꯔꯥ ꯑꯦꯛꯁꯇꯦꯟꯁꯤꯚꯂꯤ ꯀꯣ ꯃꯣꯏꯗꯤ ꯐꯤꯜꯗ ꯇꯧꯔꯒ ꯃꯣꯏ ꯁꯉꯥꯏꯒꯤꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏ ꯏꯟ ꯑꯦꯟ ꯑꯥꯎꯠ ꯂꯣꯏ ꯈꯪꯉꯕ ꯀꯣ ꯑꯍꯟꯅꯤ ꯑꯩꯈꯣꯏ ꯒꯨꯔꯨꯒꯨꯝꯕꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯗꯤ ꯑꯗꯨꯒꯤ ꯃꯆꯦꯠ ꯑꯃꯈꯛ ꯂꯧꯔꯒ ꯉꯁꯥꯏꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯩꯈꯣꯏꯗ ꯁꯉꯥꯏꯒꯤ ꯄ꯭ꯔꯦꯖꯦꯟꯁ ꯑꯦꯕꯁꯦꯟꯁ ꯂꯣꯀꯦꯁꯟ ꯗꯥꯇꯥꯁꯦ ꯃꯣꯏꯅ ꯁꯔꯚꯦ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯁꯦꯟꯁꯁ ꯊꯤꯈꯤꯕꯒꯤ ꯗꯥꯇꯥꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯛꯑꯒ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯄꯦꯔꯥꯃꯤꯇꯔꯁ ꯃꯌꯥꯝ ꯑꯃ ꯄ꯭ꯂꯁ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯄꯦꯔꯥꯃꯤꯇꯔꯁ ꯃꯌꯥꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯄꯣꯒ꯭ꯔꯥꯐꯤꯛ ꯅꯠꯇ꯭ꯔꯒ ꯇꯦꯔꯦꯟ ꯗꯥꯇꯥ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯏꯟꯇꯤꯒ꯭ꯔꯦꯠ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯁꯤꯁ ꯀꯣ ꯃꯣꯗꯦꯂꯤꯡ ꯀꯣ ꯑꯦꯄ꯭ꯔꯣꯆ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯁ꯭ꯇꯗꯤ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗ ꯃꯁꯤꯗ ꯇꯧꯔꯛꯈꯤꯕ ꯒ꯭ꯔꯨꯞꯇ ꯑꯩꯒ ꯑꯩꯒꯤ ꯔꯤꯁꯔꯆ ꯁ꯭ꯀꯣꯂꯔꯁꯤꯡ ꯑꯩꯒꯤ PhD ꯁꯥꯇ꯭ꯔꯁꯤꯡꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯃꯁꯤ Geographic Information System sijinnaraga Sangai gi potential oiba habitat modeling se masi ojana study tawkhibje masi karamna tawiki kitang detail oina thamiram koi intergovernmental panel on climate change na IPCC ki ko RCPs haidana magi scenario mari thona lei ko RCPs mari si akoina RCPs anika khalle adagi mari thok lei bisita RCPs 2.6 aduga RCPs 8.5 haidana akoina khaliba RCPs se moi extreme RCPs ni amana at the lowest side amana at the extreme side RCPs se khalamatang da akoina 2050 ga 2070 da ꯑꯩꯈꯣꯏꯒꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯂꯩꯔꯤꯕ ꯁꯉꯥꯏꯒꯤ ꯑꯩꯈꯣꯏ ꯍꯦꯕꯤꯇꯦꯠꯁ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯆꯥꯔꯤꯕ ꯃꯣꯏꯒꯤ ꯃꯐꯝ ꯖꯒꯥꯁꯤꯡꯁꯤ ꯍꯧꯖꯤꯛ ꯀꯔꯦꯟ ꯁꯤꯅꯦꯔꯤꯌꯣꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤ 2050ꯗꯅ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯒꯦ 2070ꯗꯅ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯣꯗꯦꯜꯁꯦ ꯇꯧꯕꯅꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ 2050ꯗ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ 2070ꯗ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯦꯟ ꯌꯨꯁ ꯂꯦꯟ ꯀꯣቨꯔꯅ ꯄꯦꯔꯥꯃꯤꯇꯔ ꯑꯃ ꯀꯣ ꯂꯩ ꯂꯦꯟ ꯌꯨꯁ ꯂꯦꯟ ꯀꯣꯚꯔꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯌꯨꯁ ꯍꯥꯏꯕꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯑꯦꯔꯤꯌꯥꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯔꯕꯟ ꯑꯦꯛꯁꯄꯥꯟꯁꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯔꯕꯅꯥꯏꯖꯦꯁꯟ ꯁꯦꯇꯜꯃꯦꯟ ꯑꯦꯔꯤꯌꯥꯕꯨ ꯑꯣꯏꯔో ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ 2020 22 21 22 ꯁꯤꯅꯤ ꯍꯌꯦꯡ 2050ꯗ ꯀꯩ ꯑꯣꯏꯔꯛꯀꯗꯒꯦ ꯑꯩꯈꯣꯏ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯅ ꯂꯦꯟ ꯆꯦꯟꯖ ꯃꯣꯗꯦꯂꯔꯅ ꯑꯩꯈꯣꯏ ꯃꯣꯗꯦꯜ ꯑꯃ ꯑꯗꯨꯗ ꯁꯦꯄꯔꯦꯠ ꯃꯣꯗꯦꯜ ꯑꯃ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯁꯨ ꯂꯦꯟ ꯌꯨꯁ ꯂꯦꯟ ꯀꯣꯚꯔꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯇꯧꯏꯀꯣ 2050ꯒꯤ 70ꯒꯤ ꯇꯧꯔꯤ ꯑꯗꯨꯗꯣ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤꯁꯤꯗ ꯏꯟꯇꯤꯒ꯭ꯔꯦꯠ ꯇꯧꯔꯛꯑꯀꯥꯟꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯑꯦꯔꯤꯌꯥꯒꯤ ꯀꯩꯁꯤꯗ ꯇꯧꯔꯛꯑꯀꯥꯟꯗꯨꯗ ꯑꯍꯣꯡꯕ ꯀꯩ ꯂꯥꯛꯀꯗꯒꯦ ꯑꯦꯂꯣꯡ ꯋꯤꯠ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯚꯦꯔꯤꯌꯦꯕꯜꯁ ꯑꯇꯣꯞꯄ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯚꯦꯔꯤꯌꯦꯕꯜꯁꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯄꯣꯒ꯭ꯔꯥꯐꯤꯛ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯄꯦꯔꯥꯃꯤꯇꯔꯁ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯦꯛꯁꯇꯟ ꯃꯣꯗꯦꯜꯁꯤꯗ ꯑꯗꯨꯒ ꯄ꯭ꯔꯦꯖꯦꯟꯁ ꯑꯦꯕꯁꯦꯟꯁ ꯂꯣꯀꯦꯁꯟꯁꯀꯤ ꯁꯉꯥꯏꯒꯤ ꯗꯥꯇꯥꯁꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯣꯗꯦꯜꯁꯤ ꯇꯧꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯄꯟꯕꯤꯈ꯭ꯔꯤꯕ ꯁꯉꯥꯏꯒꯤ ꯍꯦꯕꯤꯇꯦꯠꯁꯦ ꯃꯁꯤꯗ ꯏꯟꯐ꯭ꯂꯨꯑꯦꯟꯁ ꯇꯧꯕ ꯃꯔꯨꯑꯣꯏꯕ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯚꯦꯔꯤꯌꯦꯕꯜꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯄꯦꯔꯥꯃꯤꯇꯔꯁꯦ ꯌꯥꯝꯃꯦ ꯄꯦꯔꯥꯃꯤꯇꯔꯁꯦ ꯑꯦꯔꯥꯎꯟ 16-17 ꯄꯦꯔꯥꯃꯤꯇꯔꯁ ꯑꯩꯈꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯈꯤ ꯑꯗꯣ ꯇꯧꯕ ꯃꯇꯨꯡꯗ ꯃꯣꯗꯦꯜꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯗꯦꯜ ꯔꯤꯖꯜꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯦꯟꯁꯤꯇꯤꯚꯤꯇꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ precipitations mostly during monsoon season koi wettest month haitare precipitation in the wettest month koi gi kenoje nong tabagi magi changse ko aduga atopamna koi isothermality na haise isothermality haisina
ayuk nungdanga magi ngasai temperature ki fluctuations plus winter ga summer ga the temperature fluctuations asi kamaina oscillate to ge have ji isothermally is represent to buni asi hariba ani parameters ji amna significant way ba haitare sangai gi habitat ki koina model to matamda hoi do ozana sangai gi habitat suitability gi matang sida study to khibase masida maruina phangakiba findings se kari kari no aduga findings sing ase publish kadi tawkraba habi thamya findings je yan hanbada koina koi international journals koi ki environmental monitoring and assessment na koina masi hana publish tawi paper je publish taw matungda atopa wildlife organization haidare koi mongave international na mongave india plus koi manipur da leisure ba koi ki Sangai express moina masi cover tawi masi ki koi ki studies results se masigi studies dagi yamna significant findings haitar ti ngasagi precipitation se koigi monsoon season da henkalakpagi sang se koina models da ui aduga ngasagi post monsoon season haitar post monsoon da koigi winter sang ko matam da November December January ko post monsoon juga compare to matam da ngasagi dry season sumba matam da precipitation se henkala ne ngasagi water stagnation na mala ne ba koi loktak maya da hek leiba kaibulam jawi kaino wem ne ko adna phumdi singje tumgat ki ba yabagi kaino je la kanda ngasagi Sangai na leiba yaba jaga se koi gi central zone koi gi da chingdum masa koina meitei ron da hairaga na koi gi koi thangpral janbi na ko sin hilok masa koi gi meter sa ma chani mu chawba ai samak changa ga di yengjedri admaina koi gi lei haibagi koi literature dei phangmani aduna khwaidagi highway ba elevations webni na aduna khwaidagi suitable locations wheream gadra haibagi admaina predictions jo koina models degi tarokibani aduga atopa predictions da hairaga na koina ngasagi suitability models je koina high moderate low na koina model si results si matungina pe ada yamna high weba suitable potential zone je administrative boundary haitare koi kabilam jawgi kaino se asigi magi koi western side northwestern side aduga ngasagi southwestern periphery ki jaga stegi sum changchala kanda central core region zone adaida mayai waida kabilam jawgi mayai waida adum adaida leibadongna wi model gi result ki matung inna adubu 2050 ga 70 ga yengu matam da di 50 da jo koina ngasagi central zone da magi suitability model je shift over je wi aduga ngasagi 2070 da di RCPs ani da koina ngasai hajegi do climate change scenario ani do 2070 da di RCPs 2.6 da ju adagi RCP keno atopa RCP ju ha magi khaidagi high potential keno zone je koigi central core zone khata da du leira kanda atopa maga ngasai connectivity je ngasai 2050 da di central core zone da leira ga ju atopa magi western eastern ko northern southern gi keno ji koi kan mai corridor ma semaga chathok chasin yabagi keno ji uba phange aduga 70 da di ngasai gi atopa jin loinma keno ji magi high suitable ji oidraga ngasai only central core zone ji dang suitable oi boina maina phange hai tare ji keno ji da result si matungin hoi duga loisalak pa ji da ozadai khangjaningi se Manipur gi Kaibilamjau National Park natana malem gi atopa jaga da phangdraba Manipur gi state animal su oiriba Sangai haiba saji makhal se masi kannaba malem sidagi mutkibadagi kannaba Sangai haiba saji asigi natural habitat se masi karamna koina amohanna masi phangnabagi damakta kari kari step lokhatpa da ka lei habda thambe hoi different literatures atopa koi gi Kaibilamjau da nataba atopa jaga mayamamna ngasidagi ko khora last koi gi sahi kun tara mga mamangda tawirama ba atopa area atopa jaga singda tawirama ba habitat modeling singi kaino je koi taseng na koi pujana study tawje tawra matungda ko mayamna sigi sumaina sumba protections natraga sumba kaino je karamba lokhakadage na hairagadi number 1 da koi Sangai gi oina koi in situ conservation je masi in situ conservation je yaragadi in situ conservation je koi tawigadabni adu haiba climate change ki ngasagi effects na sum hajiki leiba scenario si da sum laikiba taragadi ngasidagi chahi kun gi matungda haying 2050 euro kanda 70 euro kanda haiba mai habitats ye koina amu anna halakpa yaroi daba mawongda amu loi degraded wegidra haibagi yam pakasaba amadi phawi aduna in situ nataba atopa mayam na tongna bada ex situ conservation haibadi koina masi mafam jida leiba koina koigi Sangai si atopa mafam amda maji preserve ta honaba magi gen pool je preserve ta honaba mangi denaba adu hona biba
in situ sidana sangai gi masagi natural habitats da koina ma conserve to na khona jaba the ex situ na koina magi natural habitats digi thokra kanda koina ma conserve to na khona ba aduga area khara jo koina thiba magi similar kaino oiba magi landform magi leiriba jaga sigi ga chana chuna ba mafam oiba the climatic condition ju manaba kaiblom jaga manaba jaga Manipur ge topa jaga da oiba je adumba jaga da thamba yabra yadabra haiba aduga yamna important oiba aina thamningwa mana ngasai hairiba kaiblomjang national park sangai na lejeriba magi only magi floating ko national park ko in the world na haidana leriba magi boundary je koi the administrative boundary koi kaiblomjang da chapiu he kaiblomjang chapa matam da mai gate da dum chauna koi gi forest department na thela dum thamni am chawa map ama mai kaiblomjang gi kaino ne na demarcation mayam ma piraga adubu hairiba boundary je ta sengna koi na masi boundary je ta sengna demarcation je phajna tawirabra aduga masi jaga jaga je kwen eco sensitive zone ni haidana phajana protect overra adu tawtaragadi anthropogenic oiba activities adumba khara je koina adudagi ju koina handan bitaragadi mai ngasagi manungda leiriba magi lejeriba ecosystem ko sangai katana te ko leiri je koi home deer ka na topa saji makhan me chu leisha usik mayam am jlei adu mayam du conserve to yani khali hoi Geographic Information System GIS sijinnaraga Sangai gi potential oiba habitat modeling tauba haibasigi matangda NIT Manipur gi Department of Civil Engineering da Associate Professor Madi Din Faculty Welfare oina leiriba Dr. Bakimchandra Oinam ga aikoi gi mihut Laishram Chingsanglakpa ga unaduna wari saba sitahan jakibaga loinana ngasigi oinadi Science Magazine lanthok saba matang asida loijare mathang leibak pokpa numit ki pungpham asimaktada amuk phangbigani Science Magazine